ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯠꯆꯩ ꯄꯩꯁꯤꯟꯕ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯑꯃ ꯄꯩꯁꯤꯟꯕꯁꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ IMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯤꯡꯁꯤꯅ ꯁꯦꯡꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯐꯝꯂꯤꯕꯒꯤ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯒꯤ ꯂꯩꯔꯤꯕ ꯐ꯭ꯂꯥꯏꯑꯣꯚꯔꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯞ ꯀꯣꯔꯠꯀꯤ ꯃꯅꯥꯛꯇ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯩꯔꯤꯕ ꯑꯃꯣꯠꯄ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯄꯩꯔꯤ ꯐꯨꯠ ꯕ꯭ꯔꯤꯖ ꯇꯐꯧꯕꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯩꯔꯤ ꯀ꯭ꯋꯥ ꯃꯍꯤ ꯀꯌꯥ ꯑꯃ ꯑꯣꯠꯁꯜꯂꯤꯕ ꯃꯁꯤ ꯂꯩꯉꯥꯛꯇ ꯃꯌꯥꯝꯅ ꯁꯦꯡꯕꯤꯅꯕ ꯂꯩꯉꯥꯛꯇꯗꯤ ꯑꯗꯨꯃꯛ ꯑꯄꯤꯜ ꯇꯧꯔꯤ ꯑꯗꯨꯕꯨ IMCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇꯤ ꯆꯠꯊꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯈꯛꯇꯪ ꯏꯟꯁꯤꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯏꯟꯁꯤꯟꯕ ꯅꯠꯇꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯄ ꯑꯃꯣꯠ ꯑꯀꯥꯏ ꯄꯩꯕꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯇꯧꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯕꯗ ꯁꯨꯝ ꯂꯝꯕꯤ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯌꯥꯝ ꯈꯪꯒꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯌꯥꯝꯅ ꯄꯩꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯁꯤ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯁꯤꯚꯤꯛ ꯁꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯅꯥꯜꯂꯒꯗ ꯂꯣꯏꯔꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯅꯥꯂꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯁꯕꯤꯟ ꯍꯨꯟꯗꯣꯛꯐꯝꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗꯕꯨ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯩ ꯌꯨꯝꯒꯤ ꯀꯥꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯦꯛ ꯑꯋꯥꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯗꯁꯕꯤꯟꯅꯦꯅ ꯈꯟꯕꯒꯤ ꯋꯥꯈꯜꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯒꯤ ꯀꯣꯛꯇꯒꯤ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯈꯛ ꯆꯪꯉꯤ ꯗꯁꯕꯤꯟꯁꯤꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤꯡꯗ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯀꯥꯁꯤꯡꯗꯣ ꯀꯥ ꯂꯧꯕ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯦꯡꯗꯣꯛꯅꯕ ꯂꯩ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ ꯂꯨꯄꯥ 100 ꯄꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔ 4ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯀꯥꯁꯇꯒꯤ ꯐꯪꯉꯤꯁꯤ ꯂꯨꯄꯥ 100ꯒ 40ꯅꯤ ꯃꯥꯏ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯐꯪꯉꯤꯁꯤ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯑꯀꯣꯏꯕ ꯕꯤꯜꯗꯤꯡꯁꯤꯗꯒꯤꯗꯃꯛꯇ ꯐꯪꯉꯤꯁꯤ ꯃꯈꯣꯏꯅ ꯊꯥ ꯑꯃꯗ ꯂꯤꯁꯤꯡ 10-20 ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯁꯦꯡꯗꯣꯛꯏꯕ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯏꯕꯁꯤꯡ ꯂꯧꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯃꯣꯏꯒꯤ ꯗꯝ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯣ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯧꯅ ꯑꯩꯈꯣই ꯑꯖꯥꯗꯄꯨꯔꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊꯀꯤ ꯑꯖꯥꯗꯄꯨꯔꯗ ꯑꯆꯧꯕ ꯆꯤꯡꯃꯥꯏꯗꯧꯅ ꯂꯩꯕ ꯄ꯭ꯂꯥꯁꯇꯤꯛ ꯀꯩ ꯃꯌꯥꯝꯁꯤꯡ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯠꯊꯔ ꯄꯨꯟꯊꯔꯛꯄꯁꯤꯡꯁꯤꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯣꯜꯂꯛꯑꯀꯥꯟꯗ ꯆꯤꯡꯗꯧꯅ ꯄꯩꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯤꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯃꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯃꯥꯒꯤ ꯑꯃꯈꯛ ꯂꯩ ꯑꯗꯨꯃꯥꯏꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝꯁꯤ ꯁꯦꯡꯗꯣꯛꯄꯒꯤ ꯃꯥꯒꯤ ꯍꯣꯜ ꯄ꯭ꯔꯣꯁꯦꯁꯁꯤꯒꯤ ꯕꯖꯦꯠꯁꯤ ꯀꯌꯥꯅꯣ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯎ ꯊꯥꯕꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯤꯗ ꯑꯣꯊꯣꯔꯥꯏꯖ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯕꯖꯦꯠꯁꯤꯁꯨ ꯐꯖꯅ ꯊꯝꯕ ꯃꯥꯒꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯇꯣꯂꯣꯞ ꯄꯤꯗꯕ ꯄꯩꯁꯥ ꯄꯤꯗꯕ ꯑꯗꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯜꯂꯤ ꯃꯈꯣꯏꯁꯤꯡꯁꯤ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯁꯨꯍꯟꯕ ꯃꯣꯏ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯗꯁꯕꯤꯟ ꯐꯖꯅ ꯊꯝꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯐꯦꯂꯤꯌꯔ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯄꯣꯠꯁꯦ ꯐꯤꯛꯁ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯕꯖꯦꯠꯁꯨ ꯌꯥꯝꯅ ꯄꯤꯛꯅ ꯄꯤꯕꯒꯤ ꯄꯣꯠ ꯂꯩꯔꯤ ꯑꯗꯨꯒ ꯂꯣꯀꯦꯜ MLAꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯄꯋꯥꯔ ꯄꯤꯅꯤꯡꯗꯕꯒꯤ ꯄꯣꯠ ꯃꯥꯒꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯗ ꯄꯤꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯁꯇ꯭ꯔꯛꯆꯔꯦꯜꯂꯤ ꯃꯥꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯆꯪꯉꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯨꯝꯕꯩꯗ ꯗꯦꯜꯂꯤꯗ ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯇꯤꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯣꯗꯦꯜꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟꯁꯤꯡꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯥꯒꯤ ꯂꯩꯔꯥꯏꯁꯤꯡꯁꯦ ꯈꯥꯖꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯦꯝꯃꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ RKCSꯀꯤ ꯀꯩꯁꯥꯝꯊꯣꯡꯒꯤ ꯃꯅꯥꯛꯀꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯄꯥꯟꯁꯤꯡ ꯑꯗꯨ ꯈꯥꯖꯤꯜꯂꯀꯥꯟꯗ ꯂꯩ ꯐꯖꯅ ꯊꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯁꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒꯤ ꯅꯠꯇ꯭ꯔꯒꯅ ꯏꯝꯐꯥꯜ ꯁꯤꯒꯤ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯃꯄꯥꯟꯁꯤꯡ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯁꯤꯇꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯌꯥꯏ ꯁꯤꯇꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯊꯝꯕ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯇꯨꯔꯤꯁ ꯃꯌꯥꯝ ꯁ꯭ꯄꯣꯠ ꯂꯩꯍꯟꯕ ꯌꯥꯕ
adugi even Imphal turin samna the city manung chen ba ture lai city mai tong anu phajaba ma lei badi ato to pa countries kya dadi nakan nakan da lei sing si lei yung phajana tha ga ising si nga nung thadara kan da hi holala kan da Imphal manung si polta mayam the recreation center oina thamba ya bai posu lei bani aduna aikoi asing made phajana semba ya ba mapam amani aduna masigi post da akoina anima oina akoi civilian sing na su aikoi gi mosalan basi yade akoi nabul turen oiro Imphal ture lolo akoi na masi dam tori post na direct loktak ta tagidoi aduna loktak fulan bada ai yum gi ju role lawi aduna masi akoi at any cost akoi tawba yade hai basi akoi na changi adogo local club leiba mayam sana nabul mapal leiba club mayam sinjamai gi leiba akoi gi high school gi leiba adi uripo ki leiba mayam sigi bapan na leiba mayam sing asina akoi gi turel ase akoi gi leiba turen khongban ase yamna luna nana thamgi haiba taragadi ngasagi magi dumping ground se yam fazana section na bafam chana lekai kutimokta thamaka na madu matam chana lokthokpa madugi leiba dumping ground dugi wang malana nataba aduna akoina kana kaida la kanda fazana kar ananbam laga thonga hangdoga namun turen da bora ama thada budu nataba akoina activa da gari da la kanda namun turen da thada budu nataba masi akoigi civic sense ki wakalon du susangi ad masida awareness campaign kya to wachangi leiba MLA leiba kake mayam sinasu makoigi leiba local area fana du dagi magi thangnana leiba MLA mayam si magi pujinna rakanda masi systematically oina aikoina misai hanga ke nong nini ki thabak to nataba masi aikoina leiba turel sigi section number che sidai ra sibok sina mi mana panaba mi se sa thagi tolo basuk piba magi mathau sina u thaba aduga mafam sibu ngakwa guard tawba haidana leiba magi akoiba mayam sing se sida mi kuntra hena mai thabak pira kana magi thabak ki employment aduna local area fund sing gi join oina mai committee ma sema kanda maduda tolo pira kanda uji phajana letra thanba uji hek sokpa matamda uji amuk akoina phukhiwa matamda madu phajana u thaba khatana taba akoi gi photo kapaga u thare haraga chakibana ta u thari ba posi hinganna bagi dam ta hingdri ba wa chaudri ba madugi daita lei aduna ne sagi akoina delhi da su u mayam hawri haisi mathanda hobana te magi leiba magi akoigi sigi area se da makoigi leiba government gi committee asina mai usi tharo batungda usi hek thabadaina hingba magi sahi kunbok se mana adum senadoini ising chaidoini delhi sin nong taban lam nate aduna akoigi ising chaidoini ayukte ising charam doini adumaina ising phajana chaiba magi phajana makong somba magi leiba posing che mapan khasan ba adumaina magi thabak si pira kan madugi damda job mayam ama leiba adumaina akoina nan mamang da aina wai sana matam da so sai usi akoi haziki haiba department tugi thabak to bai tar mana usi magi punsiga ai usi khaba daina mana sai kunmuk kuntra thabak to posida usi na chauk posiga magi thabak si retirement to wakana ma u makongda phammaga kappa haibadi ai sisiga usiga leinaraiba mari si yenkan usibu adumaina phajana nong lama photo kapa ngaki natabada akoina magi leiba government gi policy gi makha ponna haiba akoigi pura nambul mapal gi pareng leiba puna maksida gi akoiba akoiban wangoi bauta natragana ahan ba policy da mayang phan bau seisla haiba misaksina magi daita loba ya school side turen gi wang da loba Imphal turen gi wang da loba haidana sema kanda akoi leiba forest department gi makha da bu oigera municipality ki makha da bu oigera sumaina semaga thabak naina matam naina pung mapan dagina pung nipan baupa numidang bok thabak suba haidana tawra kanda accountability responsibility use mang he matam da maduta moi the responsibility pira kanda semaga lakada ba poni nganga ki tawna yaroi aduna aikoida animakta civic sense lei haraga su systematic fail oiraga di madu yaroi ada animakse tuna samina ba changi masida leiriba MLA mayam singnasu magi oiba area sing club kamana rakanda achauba masigi movement ama changi aina khali aduga hadak akoigi kano akoigi kari Facebook te am toina angang sing maroina sai time pani makada leiba better kanglai pak haibra akoigi mai group amana satna plastic mayam khomgatana khotana tawaiba adugi pose madugi potu ikai ningai ni naha ahan mayam singsna kari tawrige haibase aduna aikoina masigi posi
ꯑꯅꯧꯕ ꯅꯍꯥꯁꯤꯡꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯛꯏꯕꯁꯤꯗꯁꯨ ꯁꯄꯣꯔꯠ ꯇꯧꯁꯟꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯑꯩꯅ ꯇꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯁꯤꯚꯤꯛ ꯁꯝꯅ ꯖꯄꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯗꯨꯅꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯗꯤꯌꯝꯗ ꯃꯣꯏꯒꯤ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯠꯇ ꯃꯣꯏ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯑꯒ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯅꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯤꯚꯤꯛ ꯁꯦꯟꯁ ꯑꯩꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯁꯦꯡꯗꯣꯛ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯇꯣꯂꯣꯞ ꯄꯤꯔꯒ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯃꯗꯨꯒꯤ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯠꯇꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨꯁꯨ ꯃꯌꯥꯝꯗ ꯏꯟꯊꯣꯛꯄ ꯌꯥꯗꯦ ꯑꯅꯤꯃꯛꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯆꯪꯏ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ Okay.